ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯣꯏꯕ ꯆꯤꯊꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯏꯕꯅ ꯁꯥꯗꯣꯛꯄꯝ ꯕꯤꯔꯖꯤꯠ ꯃꯉꯥꯡ, ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯨꯝꯕꯤ ꯃꯆꯥ, ꯔꯥꯖꯦꯁꯅ ꯀꯧꯏ꯫ ꯔꯥꯖꯦꯁ ꯄ꯭ꯔꯞ ꯇꯥꯟꯅꯗꯨꯅ, ꯇꯨꯝꯕꯤ ꯃꯆꯥ, ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ? ꯇꯨꯝꯕꯤ ꯃꯆꯥ ꯀꯨꯝꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ, ꯀꯔꯤ ꯇꯧꯔꯦ ꯔꯥꯖꯦꯁ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯑꯩ ꯉꯁꯤꯗꯤ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯍꯌꯦꯡ ꯀꯣꯟꯅ ꯎꯅꯔꯁꯤ, ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯨꯝꯕꯤ ꯃꯆꯥ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯕ ꯁꯅꯥꯕꯨꯟ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯔꯥꯖꯦꯁꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤꯗꯤ ꯇꯥꯟꯅꯔꯞ ꯇꯧꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯃꯧ ꯅꯍꯥ ꯂꯩꯁꯥꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯔꯥꯖꯦꯁꯇ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯅꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛ ꯇꯨꯝꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯈꯜꯂꯛꯏ ꯔꯥꯖꯦꯁ, ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯇꯨꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯥ? ꯔꯥꯖꯦꯁ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯁ ꯆꯥꯅꯤ ꯊꯛꯅꯤ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯅ ꯂꯣꯡꯅ ꯍꯤꯞꯂꯤ꯫ ꯈꯜꯂꯛꯏ, ꯇꯨꯝꯕꯤ ꯃꯆꯥꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯡꯊꯥꯡꯅꯣ? ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯝꯕ ꯑꯀꯥꯏꯕ ꯂꯝꯆꯠ ꯆꯠꯈꯤꯕ ꯌꯥꯎꯈ꯭ꯔꯕ? ꯃꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯑꯩꯗꯤ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯗ ꯏꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯤ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯦꯟꯇꯣꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯔꯛꯂꯒ ꯋꯥꯐꯝ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ? ꯑꯁꯨꯝ ꯇꯧꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯕꯤ ꯃꯆꯥꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯑꯍꯜ ꯂꯃꯟ ꯈꯔ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯅꯨꯄꯤ ꯈꯔꯁꯨ ꯂꯩꯗꯨꯅ ꯃꯤ ꯇꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥ ꯑꯃ ꯊꯣꯛꯄꯒꯨꯝ ꯅꯠꯇ꯭ꯔꯒ ꯗꯦꯕ ꯀꯔꯃ ꯆꯠꯂꯨꯕꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯕ ꯃꯥꯜꯂꯤ꯫ ꯔꯥꯖꯦꯁꯅ ꯀ꯭ꯋꯥ ꯍꯦꯛ ꯆꯥꯕ ꯇꯨꯝꯕꯤ ꯃꯆꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃ ꯊꯝꯕꯥꯜꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯕꯗ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯇꯨꯝꯕꯤ ꯃꯆꯥꯗꯣ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯂꯨꯍꯣꯡꯅꯕ ꯉꯁꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯅꯤ꯫ ꯔꯥꯖꯦꯁ ꯏꯇꯩꯃ ꯊꯝꯕꯥꯜꯒꯤ ꯄꯥꯎ ꯑꯗꯨ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟꯕꯗꯒꯤ ꯆꯠꯂꯒꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯇꯞꯅ ꯈꯣꯡꯊꯥꯡ ꯊꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯁꯥꯗ ꯊꯣꯛꯂꯛꯄꯗꯒꯤ ꯈꯜꯂꯛꯏ꯫ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯑꯔꯦꯞꯄ ꯂꯩꯇꯕ ꯑꯆꯝꯕ ꯏꯁꯤꯡꯒꯨꯝ ꯍꯥꯞꯅꯤꯡꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯦꯛꯇ ꯍꯥꯞꯄ ꯌꯥꯕ, ꯁꯪꯅꯤꯡꯕ ꯃꯆꯨ ꯑꯃ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯍꯦꯟꯕ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕ ꯇꯨꯝꯕꯤ ꯃꯆꯥ, ꯅꯍꯥꯛꯀꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛ ꯍꯥꯛꯅ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤꯁꯨ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯀꯜꯂꯝꯂꯦ꯫ ꯔꯥꯖꯦꯁꯀꯤ ꯋꯥꯈꯜꯅꯤ꯫ ꯇꯨꯝꯕꯤ ꯃꯆꯥꯅ ꯈꯣꯏꯗꯥꯖꯅ ꯏꯝꯐꯥꯜꯒꯤ ꯔꯣꯕꯤꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯕꯤꯟ ꯑꯃꯗꯤ ꯇꯨꯝꯕꯤ ꯃꯆꯥ ꯑꯅꯧꯕ ꯌꯨꯝꯕꯥꯟꯒꯤ ꯍꯧꯅꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯔꯣꯕꯤꯟ ꯊꯕꯛꯁꯨ ꯊꯥ 2 ꯁꯨꯇꯤ ꯂꯧꯔꯤ꯫
Tumbi machana, Dada Robin, nang bunga si katay chatoyno, na pinaron si silibdubo. Karigino nang na amuk ang idubo haina Robin na kumi. Ang dadi kayno, hawjikti aisu yum sige mau oirabanina hangbagi right chawna layre. Dada na satning ba kayado ay ko nasu hangan bum thoktro. Wangang bagase yamna haripon ine haina tangang laba makhazay aduda kut ani duna kut sapi na sapi. Ayoy ma dada thadoo nai haiba. Tanja aduda tumimsa cha phata haure haina kaurai. Lae ima haina tumimsa na khumi. Ima na kaure haram laga chaksang da changsinduna cha adu sem saduna puthroktuna makoi punna ya langduna nungai na thakminai. Manemaku anina su makoina pamna thijakiba makut chawi mamong ni haina hainingai leitena pukchen kujen tinana nungsinana laiminari. Tumbi macha maki nungsi chayau oiminarkiba thawai hakchang makni kanjaramba magi khung aduga kulonnaba Rajesh Puri mikup ama phauba ningsingludre. Rajesh na de tumbi macha bu mikup ama phauba kauthokchaba ngamjaramde maku ningsingdunata adumak lairami. Rajesh na maki wakan kauthokpa ngamjadagasu maki punsigi phirep amada honaba lepa leitri. Ay matik chaba mi ama oidaba yade haibasini. Asumna sahi taruk hokre. Sahi taruk hokrabagi matungsida macha mamong da mamogum makut sabi mamong ni haina taro mapumba mangkre. Sahi taruk mapung paraklaba phauba macha ama phauba yaroktarabana maram oiraga tumbi macha nataba atopa mamong ama tininglo ami. Tumbi machagi khongthang khuding asoibi yenglaga numit khudinggi athiba wahai na ngang bahaurai. Tumbi macha manemaku anigi hanglakiba anauba khongthang yenglakiba akhaw miyeng punnamak khunggang nupi oijaragasu gyan tai adubu yum panduna sagai amagi mau oirabani khanna maisa kayado khanguna hingba takhi. Karigumba kanda nasonana aikhoide ahal haibado oirabanina hinggadaba matam tensilakle. Mangi lambina tensilaklaba aduga tunggi lambina sanghawraba matamsida isugi masak ujaningbani. Isubu makut samduna hawa chaba chachaningbani. Adubu hungang nupi maithabise surusu adum naiduna imungda leiba ngami. Kari taurino khangde nupasu desda leikre kayamuk yamna yumsida leninglibano khangde haina hek hairai. Asigumba wai khomfamsing asi nongmada anirak natraga ahumlakti soidre. Manemaku anina sa ising thong hakpa phauba taholaktre. Masida natana yunggi laitin khurumba duk thamai thaba phauba karimata tahonbidre. Manemaku anina sa ising thong thakpo phauba taholaktre. Masida natana yunggi laitin khurumba duk thamai thaba phauba karimata tahonbidre. Chak phauba hui hungdongda saruk tambagum okoi oktoboy tawna ijaba adu phauba sara ani suna ijarakhidre. Miyamda laikhiba dada Robinsu manemaku anigi warising mapung phana chithi iduna amadi phone tawduna khangandre. Adubu ima pabung yanaba chatlu makoina ngangliba sakliba punamak nangi pananabani haiba wahai sida hairai. Chithi irai wari kaya phungtokjai ima pabung yanaba chatlu haiba wahai sina aroiba hekta oi. Mapuroiba Robini mafamda tumbi machana tawgadaba asibu karino masina mahagi punsida kaya latahandraba. Robin gi mafamda chithi tharupagi artha layaktre khalakle. Chithi ibasu leple phone tawbasu leple. Adubu Robin dadi chithi kaya lepna thai telephone su lepna tawri.
Icham chamna adamuk wari sai khumi ngangi aduga mahakna hangba ngangba kayabudi ngang thukluraga kanaba phangoidra khanbadagi ngangjakhidre. Ngasi awa saitheng kaya phangaklaba waraklaba matamsidadi ningsinglai ehaka pisak piklingaidagi nungsinnajarakpa ehakna mirai biramlaba aigi athapa khungang lamdam aduga kulonana leihoriba khungang macha chamjaba Rajesh ngasidi matik chaba mi ama oiduna sarkari college amagi oja su oikre. Ngasidi mahakpu miyamna oja Rajesh haina mingthonduna mingaunaduna bebhar tauduna ikai khumnari. Rajeshpu matam amada migi mimanade leita larei natai chade khanduna nungsiba mabu miraiduna tungoinaramlaga imphal shartabu pamjaruba arang araktabu mihaujaruba nupi ubi ehaktagi apangwa wakhal oiramle. Ngasidi leina choijainarabi leinam chendrabi leiman challabi leirangumlabi tumi macha aina Rajesh suknatagi wahi ama phawba haiba ngambagi thongna leite. Haujikti mahakna aigi sakpamse mikup ama phawba yinglaroi aduga Rajeshdi ngasi yum pandriba pakhang haibad oiduna leiri. Aina dada Robinga khainaraga halaktuna leiraga Rajeshhnadi kari khankigani mahakna kalakpenkigadra. Rajeshto aina haiba makhaidi yadnata lakibanido ningsinglai haukraba thaudok kaya. Mahakna Krishna jarama numit amada nungsiraba aigi khungang lamdam adudagi kun ani lanthoklaga leiba chinggi napom ama jingkhongda aigi tampakda nga thaduna thamchek koptuna induna chaminakhiba. Mahakna haikiba tumi macha aina matik chaba mi ama odi phawbadi aikhoi ani yum pangi gumsi aina matik chadrabadi nang waroidra. Amaromda amu aikhoida nangna leirabadi yamna nungain thambigani. Aina haribasi chimbangi ngaki wari nate thamoi nungi asengbo wahini. Imanasu nang tabu mau oiba yamna pamjai leita laigi wafamduna tongan wafam amani. Pukchen sengna araiba khara haibadi champuta charabasu wawa noktuna chaminaba aduni aina pamjaba. Aduga nga thonglabasu miki pirang kangdana chabududi aidi pamdeko tumi macha. Nungaiba haibadudi mi dugi honajaman amadi laibaki makhasu poli. Ipa ipuna phau laibang tamba ama lakani haiba wafam hek panaribaduni pumnamaksibu mayoknaba ngamnaba ai honabadi ngasi phau leptri. Adabu nangna aikhoida leirabadi awawa thabak ama phau soloi. Nangna aikhoida leiraga ot negadabu misibu kanano nang amuta khalune haikiba. Asumna awawa taraba matamsida ningsinglai manglamjitki haukraba thaudok kaya. Rajeshpu mirairuba khantahaudaba thamoibu waraujana kanadasu pungtokluduna matomda tengthajari. Aise papna thalaba misak ama haibado ngasidi oirabani. Pumnamaksing asi khaluraga mikup ama phawba yum asida leiningraktre. Adubu yum palroba kaubana halaktuna ipamna leibasu pamde. Ipuroiba Darobingi saktamdu amuktangdi ujaningbani adubu miramda posting leikibana unadana wari sajabasu phangdre. Heyengdi Darobindo soidanamaki imphana yoklagani haibagi paudi phangle. Adubu aina hujipu Darobinbu ngaikigadra. Tare tara thokna khallabagi tungda mahaki jelgi kaisum sangumlaba ka adumaktada hu thakuna ahing adumaktada sangsa thadokre. Manipuri animak ayukta hogotuna maifu tikli adubu ayuki pungniban makai taraba phawba
thong hangtokpaduda kari tawrabajatno haina thongnaugi parda adu inthoklaga yenglubada tawriba film adu mawong amani haina thaudok adubu leikai taktuna mahai mai kari tawsige haina khanaringai tanjaduda Robin su tunglare mangumlaba thaudok aduda ma haingai leitana ngakami adubu mahaki side table mathakta layamliba tumbi machana eremliba chithi adu paikhatuna Robin yenglubada da Robin pakna thalaba ai handak mapoksida dadaga jumba lambida kungda minaruba masan ai achauba irane dada nahakna atopa nupi amaga luhongduna jumlep chara linglaga chada nauda pangduna masugi nungsiba khonjena pupu bobok haina nahaki ima pawungda kahonbiyu masuna jen chongna sanajaba mataubu ima pawungda mami pena amuktadi yenghanbiyu aina kanabusu warauba lejade ningol mapokta poklubana punamak aigi irani dada nahabu tholakpa ngairamdre haina waraubiganuko isogumlaba ipuroiba dada Robin amadi inem iku animakusu ong sokna aroiba oina khurumjari aigi aroiba sanskar gi mai adutani aigi ipuroiba sakna dada Robin nahakna chukhatpiro maduna nachangi handak mapoki ingon mapokta poklubagi mahai yanbu oijarage nahak matam amagi tumbi macha tumbi machaga saka unadana wari sanaba phangaudrabasu tumbi machana iduna thamliba chithi aduna thaudok adugi maram punamak mayek sengna khangba ngamki Robin nadi angang yaudi haina tumbi machabu mirai khidi nongmata khainagi haina khanbasu lekhidi adam oinamak matam sangna imungi minot minesing adubu khangna aigonda khangandana lakiba adubudi ainingai letena thagachai punamak oidunasu tumbi machana eremliba chithi aduna Robin gi mafamda aroiba chithi oiki matang asida wari asi lusinjare wari asi fajai fajade mayamna nenabiraga amutangdi comment box da ibirao miyamgi comment hanjarake khwai punam puthagachari